Transparency amadi accountability puraknabagi pandamda Manipur government ki department singi manungda ahanba oina Health Society Manipur ki digital workplace solution e-office Health Minister L Kumar launch tawkre ahongba kharaga loinana bosemna lauba high school living certificate examination 2020 February ki tang 13 tagi pangthoklagani haina bosem ki chairman su oiriba education ace ki director TI Kiran Kumar na lauthokre Kokomi gi Thomi Singh Imphal thadokre Amit Sahana pirakpa paukhumgi matungina Kokomina miyam ga tanaraga tangta ba warit lauragani haina Kokomi gi media coordinator Jitendra Ningombamna phongdorakle Naga Peace Talk ki warishin lagdringaida Zuland Territorial Council PU haiduna demand tawrakle Churachandpur district ki tongan mafam singda Zo Furup ki miyam na achoba khongchat ama ngasi chatkre Amasung lamdam asida leptana chathariba rape case singda lalholup singna khud thunjin biganu haina Women Section for Development Board ki President Sobita Mangsha tabamna appeal tawkre Mayam bukhurumzari adom ne Brips Impact News ni Irina thingazamna hauji pungjas fawagi maroe pausing mayam tapizari Health Society Manipur gi ahanba digital workplace solution e-office ngasi launch tawkre Health Department ki anoba khongthang asina department ki thabak thoram sing da hena transparency amadi lehelagani Masimak hauzik lairiba lengak asigi good governance asigi saruk amani haina Health Minister L Kumar na phongdokre Babu Parada laiba Health Minister gi Secretariat Office ta pangthokiba achamba thoram amada Health Society Manipur gi e-office Health Minister L Kumar na launch tawki Minister L Kumar na makhata na hai state asida department singi manungda health department ta ahanba oina e-office ki system ama hangdokliba asina mamangda department ki oiba file mangkhre file semdok semjin tawre haiba wafam pumba loishinba ngamlagani Anoba system asigi kuthangda department ki official singna hena secure oiba maongda mafam amadagi file process tawba yahanbaga loinana file process ta thengtha hanbagi issue pumba loishinba ngamlagani Health Department na ahanba oina paikhalakliba khongthang asi lenga ki micheng wakhada atopa department singda paikhat pangamba oisanu loinana department singna miyam gi paikhalakliba thabak thoram singda hena phagatpa ngamba oirasanu haina minister na phongdokhi Nangi nungai to miyam ma yawriba transparency what pigi wari miyam ma khono wo yawba the accountability what pigi wari miyam ma the data security the short of the wari miyam yawba masi khoi department ko to thenar be sing masi khona negate tong na ba masi avoid tong na ba hana si system jang si introduce sok ba na ba tai to ko access tok si NIC kangbu sing de lo ne action wari ba doctor thangpa kom man access to ra ko yam thuna jaga da machine sing install tor matung da khoi mi sing na deal tor ga file kara ba changki kadang thor ki kadi file no kara ba kyam kini pinang lei hai even though officer sangna tu ra chatna leiraga su office pham raga su atum contact to ya ba makil report na device mo ba khoi sarkari good governance ke part am oi rir mase khoi han bani Nakalamaromda State Health Department ta Ministry of Health and Family Welfare Government of India na non-communicable disease NCD viral hepatitis elimination tauba palliative care ki home based delivery practice loinana state asida lairiba miyambu Ayushman Bharat ki makhada paikhalakliba health and wellness center gi thabak thoram singda miyam ge hena mapung phana chatminaba ngamnanabagi damak sakhangba oina appreciation certificate pirakre Gujarat ki Gandhinagar da pangthokiba Taruk Shuba National Summit on Good and Replicable Practices and Innovation in Public Healthcare System in India ki thoramda State Health Department ta khutsinakibani Health Department ki asigumlaba singthaningai oiraba achievement asi Health Minister na department ki official amadi healthcare service ta lairiba miyoi singda dedicate tawki Minister na hai Ayushman Bharat ki makhada paikhalakliba grassroots level da healthcare facility phanghananaba pandamda health and wellness center hangliba asida state asigi oina center yankhai nipanda home delivery palliative care facility hanghanba ngamkhre loinana non communicable disease best practice ki makhada nupi singi cervical cancers detectives health and wellness center Imphal West ki oina center tara amadi Thoubal gi oina center mapal thabak haukre Center sing asi makhatana hengatna ba thabak paikhatli lengakna health and wellness center sing asibu
investigative component kaya hapliba si miyamna khudong chaba lobiyu haina minister na appeal tawrakli. Grassroots level da work to iba health and wellness center palliative care se masi launa bagi sima ko introduce to jaga da na ko liba makhalgi village locality sing to chalaga maduda lairiba makhalgi anaba sing do agalo yadra ba sigidi ngai le nen haiba they sometimes imu manung da ba sokna ningdra ba haitai ya lo wara bne na leiba home visit badu chala matung da khoina madugi ting pangbiba care lobiba adu madu kai to in total 58 health and wellness centers maduda lairiba makhalgi CSO sing asa workers sing atin miyam sing pulap punjalaga home visit se koi haure madun maram modana government India na madu acknowledge to budagi ni ko certificate na Gujarat koi piris koi health and wellness centers sing je nangi khoina cham na sum khoina angang na bagi ni adu na bagi tor machine nata bada hen na diagnosis sangma makhli poching the hen maru makhli poching je machine so koi focus to bo horok Ahongba kharaga loinana bosemna loba high school living certificate examination 2020 February gi tang 13 tagi pangthoklagani haina bosem ki chairman su oiriba education ace ki director TI Kiran Kumar lauthokre hiramasi gi matang da ngasi babu parada leiba bosem ki office ta pangthokiba paumi singa unaba amada chairman Kiran Kumar na hai ICSL examination 2020 asi mamang chahi singdagi ahongba khara leiragani maru oina mahairoi singna sijinagadaba answer script ki maong matau honglagani yausang mamangda loisingadaba examination asigidamak form fill up su online gi khuthangda tauragani masigi mathakta oja singna mamangda answer script yengbada nongmada yengningba masing yenglamba adusu chahi asidagi akaknaba masing piragani haiki loinana chahi khara asida exam haidokpa loiraba matung topper singi marakta yetnaba ama thokliba asisu makha ta na thoktanaba subject topper sing amadi exam gi top 10 adugi answer script adusu website ta upload tauragani amadi exam gi answer ki singsu exam pakthokpa loibaga bosem gi website ta thagatuna akhang ahi singdagi numit humni gi mot logani loinana honglakliba examination gi moong asigi damak mathau taba training singsu pinanaba thaurang taure haiki ओजासिंगनसु चेक तौबिरिबो ओजासिंगना अमदि हेड एग्जामिनरसिंगदसु हेना हाना तौरमदगी मसा मतमदा मसा चेक्सन जननबा अदुगुम्बा तंजा अमा लाकदोरिबनी छात्र छात्रीसिंगनसु थागलिबा आंसर स्क्रिप्ट सिंगदु अखोइगी सीमा चुम्मी चुमदे हाइबदु मा यंगजबा यारे अदुगा बट द बोर्ड इज प्लानिंग दैट अखोइगी याम चेक्सन न तौगनी अदुगा अखोइगी रैंक त कैदा सेमदोक पकोतोकदो अदुदी यारिगै अखोइ तौररोय हाइबदु मा अखोइ अदुमा थमजगे अहोंग मयामसे हंदकी लाइबा मेट्रिक परीक्षासिदा चाउना लाकनी अदुना मयामनसु बोर्डा थाजबिबा थंबियु अदुगा मयामगी कनोकी एग्जामिनेशन सिनबसु मतेंग पांगबियु Nakalamaromda chahi khudingi bosemgi lairik matam chana mahairoi singda phanghanba ngamdaba sigi matangda impact news na hangba wahangi paukum amada chairman na hai mamang chahi singda lairik matam chana piba ngamdabagi thoklamba issue adu makhata na thoklaroi January dagi school asigi session haugadoriba asi nangnana bahaiduna lairik nambagi thabak handaki oina nganna haubana December tha asida nambagi thabak ayamba loiragani Hausik faubada boshemda lairik tangkhai hena number loiduna paiduna leire maramasina bookstore singnasu bosemdagi lairik sing asi matam chana lobiyu haiki Dakti lairik namba ngantana nami ngachi ngantana procurator lairik ngan nami aduga issue si lairik ngan nambagi issue tongan ba issue atopa side effects mayam leiba aduna board sida hojik lairik se angakpoda pairaga lei hojin numi khuding lairik pusalai thambam nei chalatre thambam nei kade khoi kaidogen ko down nam negla ani board ta paisa hena chalani aduna lairik ngan namma matamda khoi namu mayam na paisa ngan na piu harakani sendong yamna leiba pot sunati aduna board ta akhoi gi economy da chauna effect tawba na hojik su akhoi दुकान सिंगदा अखोइना रिक्वेस्ट तौगसे लाइक से ngन लेबिग्रो कोकोमी की मियोई तरा निपान साबा कांगपु अमना यूनियन होम मिनिस्टर अमित शाह उननाबा न्यू दिल्ली की दमक ngasi नुंथिल इम्फाल थादोखरे लोइना होम मिनिस्टर अमित शाह ना पिरकपा पाउखुंगी मतुंग इना कोकोमीना मियाम का तानारबा मतुंगदा तंग ताबा वारेप लौरगनी हाइना कोकोमी की मीडिया कोऑर्डिनेटर जितेंद्र निंगोंबना फोंदोरकले वाफम मसिंग asi कोकोमी की कांगपु अदुना दिल्ली दा अमित शाह उनबा जत्रिंगैदा इम्फाल इंटरनेशनल एयरपोर्ट ता फोंदोकलंबनी महाकना मखा ताना हाई सोशल मीडिया दंगरांग कोकोमीना संगाई फेस्टिवल बॉयकॉट तौबा हंदोकले हाइना ऑफिशियल ओइदबा मओंगदा संदोखिबा पाउना मणिपुर की मियामदा फावहलिबा चरांगनबा अमदी असाउबा खुदिंग मकपुसु इकाई खुमनै
Adubu ngasi kokomina Manipur miyam gi mahut sinduna Home Minister Amit Sahaga unaba loidriba fauba Khangmina siamadi Amit Sahagi paukhumgi matung ina Manipur miyam ga tanaraga kokomina makhata ba thabak thoram sing paikhalakani haina phongdorakhi चटकद्रोसे अखोई मियोई तरा निपाना पुलग से खोंचत ने दुना खोई चतुसी ngasi अखोई होम मिनिस्टर उनरकनी अदो होम मिनिस्टर सी उनर मतुंग माना करी हाइरपगे मणिपुर मियाम की अपाम सिंग अदो माना ताब्रा तादब्रा हाइदना अखोई दी हानिगी लॉकजरपो मयाम सिंग दो अदुगी अकन ममोंग द प्रेशर तौजगिनी हाइजदारे मागी पाखुमदुगी मतुंगना अखोई करी डिसीजन लौगदिगे हाइबदो कोई मियामना अमसुंग अखोई पुलम तानरगा अदुगी डिसीजन दो अखोई लौजरगे हाइना ngarang laibukti bo tokdong tokre manipur miam da अखोई बु अखोई कुकुमी ना लुचिंग चबसीदा खितंग कनो रिएक्शन लेब पोट दो अखोई मणिपुर मियाम बु हुजु हुजु कोकोमीना इकाई खुमनजबा अदुम अखोई कोकोमी साइडगी को हाइबिरको मयाम सिंग अखोई वकल थौना मयाम अखोई सजेशन ने खंजे अखोई वरोबु लेजदे अदु हुजिकि मयाम की थमुइदा लेरिबा नुआइदा पेन मयाम सिंग खितंग फादबीरे हारगा अखोई चगदो खुंगजसे मसिन माइ पाकबो पोरगा मणिपुर मियाम गिदंग अखोई ngamjaba प्रेशर तौजरमगे हाइबे पोटो सिदा उना थमजेगे हाइता Naga Peace Talk na Manipur Assam amadi Arunachal Pradesh ki territorial boundaries sokhandanaba haiduna ngasi Shri Krishna Classical Yoga Group of India na laibak asigi Vice President M Venkaiah Naidu gi Delhi da laiba yumda chatuna memorandum ama pishin kre haina Shri Krishna Classical Yoga International Center na thadorakpa chirol amana hairi Zo Furup ki tongan ba tribe singhi oiba Zoland Territorial Council PU haiduna Churachandpur District ki tongan ba mafam singda miyam gi oiba achauba khongchat chatkre Suda lairiba Kuki Lal Holup United People's Front UPF Kuki National Organization Anina India Government ka sanariba wari saugaladuna Zumi Council Headquarters na miyam gi oiba Territorial Council tanbagi khongchat adu chatkibani Miyam gi khongchat aduda Zumi Council Headquarters ta puliba tongan ba tribe mapan haibadi Gangte Tedim Chin Thangkhal Kom Mate Zau Wifi amadi Paite Phurup ki mioi lising hen bana khongchat aduda sarukya ki Miyam gi khongchat asi Thanlon Singhat Swangdo Molnom yauna New Delhi gi Jantar Mantar da suchat ki Zoland Territorial Council tanbagi mapung oiba khongchat adu Churachandpur District Headquarters ki Tangnom Public Ground dagi hauduna Lamka Public Ground da lotion ki Zumi Council Headquarters na Zoland Territorial Council tanbagi maram sing yauba memorandum ama Prime Minister da pinanaba District adugi DC da khutsinaki khongchat aduda we demand ZTC for Zoo people why not ZTC now we support UPF KNO no Zoland no rest haina thaba placard sing sijinaki Lamdamasigi nupi angang singda leptana chathariba phamlangbagi thaudok rape case singda khutlai paiba lal holup singna khut thingjinba si nupi angang singi lamda thabak tawriba NGO ama oiriba Women's Action for Development Ward ki President Sobita Mangsha tabamna tawbidanaba appeal tawrakli wafamasi nupi da miyot minai chathaba lepnanaba ngasidagi December 10 fauba numit 13 ni chupna chathagadaba campaign ama hawdopagi thauramda phongdokhibani Hai riba thauramasi Ward Conflict Widow Forum DVSF UWRD NDEF CNPW KKLMPPL WEJ YFPHR amasung ECNSRC na sinduna pangthokibani Chingmairong da laiba Hotel Classic Grande da pangthokiba campaign hawdokpaga mari leinana Sobita Mangsha tabamna makhata na phongdokibada nupi angang singda chathariba maru oina rape case ki thaudok lepnanaba lenga ki mari lenaba authority amadi NGO yauna lup kayana hotnaduna lakli adubu thaudok asi lepagi mahutta nongmagi hengalakli masina victim masa yauna imung amabu mangba yabagi akiba lairibani asigum laba phatraba thong asibu mimang thokna report tawbagi masing yamde madugi mahut thaudok adubu lotsinaba hotnabana ayambani rape case asi nupi khaktagi thaudok wathok ni haina loba chumloi karigumba rape victim masing yamna leirabadi khunai amana mating leina leiba kashu ngamloi maram aduna ngasidi hauduna NGO CSO amadi miyamna lamdam asibu mating leiba khunai ama oinanaba rape ki thaudok sing asi muthanaba hotnamina si haiki thauram asida lamdam asigi tongan ba NGO nupi lup singi luchingba amasung rape victim kayana sarukya ki
underground singna ki helakpa open di nate adubu phongna chappa yaroi tawbi yaroi case withdraw taw haibna singbase I appeal again not to interfere in such crime, brutal crime against women that it chutau tawbirakano karigumba chathadana sum leirabadi Manipur da leiriba khoi khudima hauraga khoi su fight tawrakani haibase this is my stand ai nate ko aina haijai on behalf of the women the victims of Manipur I pain leba khoi aduna I appeal amuka so hanna tawjari interfere tawbirakano customary law na su fazana tawbiu si review tawraga sigumba ga no da auction charaga loisan yabraba adu tawbiganu masi review tawbiu adu government na su leibam thokpa magi infrastructure fazana setup tawbiu haji power demand tawraga lakpasi tawdana lay underground Manipur Public Service Commission MPSC na lauduna pangthopa examination singi chana kanglonda ahongba leiragani haina commission asigi chairman L Nishikanta na phongdorakli wafamasi note AOC da leiba MPSC gi office da pangthokiba paumi singa unaba amada chairman na phongdokibani mahakna makhata na phongdokibada haukiba chahi singda MPSC na lauduna pangthopa examination sing asi UPSC gi examination gi maongda pangthoktuna lakpani adubu hairiba maong asi lamdam asiga chana daba kaya leire masigi mayek laraba khudam oina chahi asigi March thada pangthokiba MSPCL gi SO launanaba pangthokiba examination asida vacancy masing suna candidate singna pass tawba ngamdri loinana examination aduda evaluation amadi rechecking gi thabak thoramda fawba asoiba kaya yauramba thengnare maram asina MPSC na loba examination singda question semba question da maong matau amadi evaluation gi thabak singda hongdokna ba thorang tawre loinana answer script ta handwriting na sangna iramba adusu digital gi matengna answer script sing yengba yahanna ba honaragani haiki amaromda MPSC na exam singi question sembagi matangda lamdamasigi akhang ahai singna su mateng pangbiu haiki Howjikti akoina hairisi question pura set khanbe mohta individual question khallaga mix up toro question namge na khalli answer check tawbuda hanadi mi amana answer sheet ama tawramme aja koina khali si evaluator amana question ama natra question ani dehem check to hallo thirdly question set tawriba mi du question du go loina na hoji akoi idel laisi answer pirakte aba answer se mana piradi that can become a model answer or check tawbuda yarigi mana set tawbu question du namadi mangonde set check to honge khalla akoi gida hoji hand written parikha tawri akoi hand written parikha sigi mohta koina digital tawbung amabdi manipulation gi scope se am reduce tawre ko aduga time si amna save tawrene hai Kanchipur water supply scheme gi technical problem leibana maram oiraga Kanchipur water supply na konba mapham singda matam khara ising piba ngamkhiroi haina public health engineering department na thadorakpa chirol amada khanghalakli Ekis policy gi convener RK Sivchandra gi luching makhada Cambodia Indonesia Lao PDR Brunei Malaysia Myanmar Singapore Thailand amadi Vietnam dagi Sangai Festival 2019 da saruk yaba lakiba ambassador amadi High Commissioner Singh Moreda thunglaba matung Myanmar gi Saigang division gi government na Indo Myanmar friendship gate ta taramna okre Myanmar government na taramna oglaba matung ambassador amadi High Commissioner Singh adu tamu da pangthokpa UMF CCI da pangthokpa local Myanmar product exhibition yengki loinana India amasung Myanmar laibak anigi lalol itik tawfam namfalong market su yengki tamu town gi mafam kaya ama team aduna yengsilamlaba matung amuk Imphal gi damak thoklakhi Hausi pangthokliba Manipur Sangai Festival 2019 gi mapung oiba thoram pangthokpam oiriba hapta kangjebung mamang chahi singa yengnabada mitin bagi chang aduki matik hanthari kumhaya sibu yengba lakpa singi masinga lairiba security singi masinga iken khena bagi mami chauna tari hiramasida impact news ki report ama Manipur ki Chief Minister Nongthongmam Biren ngarang hodokhiba Manipur Sangai Festival 2019 gi ngasi ni chatman numita Agriculture Department amadi Tourism Department na sinuna kogi vacation re open air theater dat pangthokliba tongan ba culture ki program sing dasu meeting bagi sang hanthagi maparam dagi lakpa lamkoibu sing India ki mapan amadi India ki tongan ba
स्टेट सिंदगी लाकपा लमकोइब सिंग अमदी मियोय खरा खक तिनब नतना हानगुमना फेस्टिवल असिगी मनुंग चनबा मपुंग ओइबा थरम पांगथोकपम ओइरिबा हप्ता कांगनिमु अमदी वेकेशन ओपन एयर थिएटर दा मी तिनबगी सांग असे अदुगी मतिक नेमली मरुइना स्टोर सिंग मपुंग फाना हांगबगी ममी उद्री अमरोमदा लेंगा कियोइबा स्टोर सिंग निंगथीना महौसागुमना फमलबसु तुआन तुआनबा स्टोर सिंग मरुइना खुसा हाइबगी मदी चाना थकनबा अमदी तुआन तुआनबा ममांग सहिदा उखिबा स्टोर क्यामा उबा फंगद्रे अदुगा हप्ता कांगनिमुगी मयोल मकदा थंबा फोक कियोइबा तुआन तुआनबा परफॉर्मेंस पिबम ओइबा सिगुमलबा स्टेज असिदा ngasi Manipur ki tuan district ki lakpa cultural chukya amana performance pirebsu mi tinbagi chang nemana maram moraga babok yaudaba haibadi mi yengnaba yaudaba dumba so ama oikhe mahausa gumna art culture department amadi tourism department anina kusam maduna vacation open air theater da pangthokpa tuan cultural program manung chana ngasi Manipur ki tuan district sindagi lakpa cultural chukya ama okhoi sourcing utkhi loinana mapan lam Japan amadi India ki state Assam amadi West Bengal yamna tuan ba cultural performance kayama utkhi adubu mi tinbagi changdi aduki matik name ki mapalam haibadi India ki pandagi lakpa foreign touristing amadi India ki tuan ba section ki lakpa touristing mioi khak tiliba asi khak natana mamang sahi dona mioi kayama yengba lakpa kumai ma haibadu de ngasi ni chanba numit asida ubu phangre Manipur khwari chawa kumai ni hariba sangai festival da kokomin thamkiba boycott aduna maram oiraga miyam tinbagi sang asi wat pani haibada hamen bathokloi adubu lakadoriba numit mari ni manga ni asida kumai asi mapung fa na gram pangtopage haibadu ngaimine batari hojigi ni ki my person arama mi hinglo ni problem jari ba ai khedmayum premsan impact news infal Kabui Phurup ki Religious Council ama oiriba Tingkhau Rakwang Chakpriyak Form Assam Manipur amadi Nagaland gi chahi kunmanga surakpagi Silver Jubilee Celebration ngasi Manipur ki Chief Minister Nongthobam Birena athoiba mithunglen oiduna pangthokre loinana kabui singna masagi lining laishona masung chatnabi ngaktuna thambagi damak Chief Minister Nongthobam Birena apenba amadi nungaiba phongdoki Nurture the Indigenous Religion haiba thimda Chingmairongda Laiba Tingkhau Rangwangi Laishangda Pangthokiba Thoram aduda Chief Minister na Silver Jubilee Memorial Kalam amasu maikhum hangdoki loinana kabuigi chatnabigi matungina thoram adu mai pakna pangthokpa ngamnanaba Tingkhau Rangwangi maphamda yu pan thabagi thoram su pangthoki tungda khulgi naha oiraba nupa singna maiba chingduna mai puthoklaga Chief Minister na maira chukhatlaga Silver Jubilee gi thoram adu haudoki thoram aduda Chief Minister na Zilyarong Phurup ki amata ngairaba anoba chahi haurakpagi kumhai gang ngai pangthokpada state government ki maikaidagi chahi gi oiba senfam pinana ba hotnagi haibagi thajaba phongdoki ngasi phawda despite many force khulai gi kuthang da threaten dawba adagi makhal makha gi threat laira phawda ngasi akhoi jalorong gi Tingkhau Rangwang Sapirak Forum Religious Council am semakanda ngasi phawda survive torkanda suk yamna mayam leiba ngambase masi gi damakta ai mayam boy appreciate toy akhoi mina respect to wise ai gi dharma du danate ai Hindu chalaga ai Christian chalaga natragana ai si chalaga nate ai gi leiriba firef aigi strain aigi dignity aina aigi ipa ipu sing nga ga thambang amba poto madugi quality duni ariba ipa ipu sing salamba satna miramba sigi posina expand ora ga khoi majority oira kanda ai khoi masel gi markta nungsina ba hena porkani ai khoi masel gi markta amato bi wakhulon do hena horkani ena ithajabalai Thau Information Center amadi Koijam Kamini Devi Memorial Library gi tara suba mapo kumon thauram ngasi thangmaiban Thau Ground Complex da pangthokre thauram aduda saruk yakiba social scientist Dr. Dhanabi Laishram na hai hauzik matam da haurakliba naha singna thakshi khasi watpagi problem asi yamna maru oide masi maru oina mama papa singna macha singbu piklingai matamda ningthina takpi tambi haudaba asinani maramasina aikhoi pumna makna aigi angang singbu ningthina loina biba amadi takpi tambi ba mathau tare haiki ngasigi thoram aduda hanagi Chief Minister Radha Binod Koijam KKDML gi Chairman Acharya Laimayum na chingba maru oiba miyoi singna saruk yakhi numit tholopagi tumaina mangangi period ne numit ngangana na tholop matam ni ko noigidi yam numit ta do matam yam leiri heba naha ne ba ko aduna nang yaringi self reliance leyu ko nadom de initiate tawro torga line tamna bo hono ngamdraga mama bawadi mateng ka lobi ai ko
nasagi oiba rules me ama self discipline layu nangi self decision making powers itomta wa lepchabagi nangi power du layu adugane loshilakpada self confidence aina bu torodi ngamni aibagi thajabdu leigada English singani tara tere te thokhiba ising ichawda kumbi manungda leiba wangu tanjeng ithai amadi napeta mangta khiba lawpham singidamak lengak tagi phangpham thokpa compensation bank na lana sijina khrabra haibagi chingnaba leire haina lawmi singna phongdokre wangu ahalupta pangthokpa paugi mifam amada lawmi singi mahut siladuna sagosem bankim chandra na paumi singda wafam asi phongdokhibani Unabaduda Bankim Chandra na makhatana Bishnupur district ki oina ising ichaw gidama government na lupa koti ahumga lakh marfutaraga mapan kaithoki kumbi gi oina chahi asigi July gi tang anida Moirang Primary Cooperative Bank Limited ta DC Bishnupur na direct benefit transfer gi khuthangda paisa hapki direct benefit transfer asida tha amagi manungda kaithokhiba senfam sing adu beneficiary singda phanghangadabani adubu ngasi fauba lawmi singi account ta changdaba adubu hauzik fauba changdana leiri haina mari lenaba authority na thigatpiduna lawmi singda phanghanbiu haina authority singi pukning chingsilakli Turen mapan taba खाइदगी हेना सिंगना वाहन गिबा जगह सिगी 2017 गी पैसा खरा crore खरा DC दगी दी 2 July 2019 दा डायरेक्ट बेनिफिट ट्रांसफर की सिस्टम दा रिलीज तौखरे अदुबु हौजी फावबा लौमी सिंगदा पैसा से अमता योरमदबदगी प्रेस मीट पांगथोकजबनी अथुबा मतमदा लौमी सिंगी पैसा सिंसी लौमी सिंगदा फंगन बिउ Manipur Government College ki Oja Singhi Tarit Suba UGC Pay Amasung Regulation 2018 Athubada Chana Halu Haina Government College ki Oja Singh na thabak lepagi khongjang amuk haukre Oja Singh na taliba dimanasi government na athubada thabak oina pangthok lagani haibagi aiba ama pidriba fauba thabak lepagi khongjang asi chathaki gani haidi thabak lepagi khongjang adu Federation of Government College Teachers Association Figok Tana Sinduna DM College of Science ki campus ta chathaki khongjang adu da sarukya khiwa Figokta gi General Secretary Dr. N. Somorendro na phongdorakpada Government College ki Oja Singh na taliba dimanasi November gi mari faubada pina na balengak na matam tharakibani adubu hauzik fauba lenga ki maikai dagi karigumba amata khanghalakpa leitri haina pendaba phongdoraki thabak lepagi khongjang asi leibaki irang leibana matam chana lepluraba matung tha asigi tangkundagi amuk chathaba haurakibani hairi khongjang aduda Government College ki Oja Singh bu poktabi machagum treat tauba lepiyu haina thaba banner sing sijinaki अदो खोई डिमांड से कोई रे December 2018 देगी सिगी डिमांड से तौन लापनी गवर्नमेंट ने सम लेथोग लापसिदा ममांग दसु खोई 6P इंप्लीमेंटेशन तौब कांदसु खोई से यामना डिस्क्रिमिनेटिव मोंग तौबा अदो हंदक सम रिपीट तौगद्रा पाव काइमतसु पिरक तबसिदा खोई से नुंगाइ तबदे ओजामें से खोरांग खसाउना होय लेबा की रांग दे खोई पोस्टपोन से सिजवाक से अहुम लक्षि पोस्टपोन तौखरे अदो ngasi अखोइना गवर्नमेंट की साइट अपील तौजबसे याम थुना कैबिनेट मीटिंग से फंबिरगा गवर्नमेंट पीगिबो एश्योरेंस से सोइदना याम थुना तौबिरगा खोइदा खंगनबिरगदी मदु अखोइ उदासिंग खनर मतुंग दा अखोइगी सात्रगे मदि मयाम ये अखोइ खोंजन से हंदोकना तौजगे अदुबु गवर्नमेंट मदुगी डिसिजन लौद्रि फावदी अखोइ सिजवाक से खोंजन दुम चंसंग जगनी Board of Secondary Education Manipur gi makha da ngarang pangthokiba TET exam gi Ziribam da center PB Rakpagidamak Board of Secondary Education Manipur bu TET Examination Center Demand Committee Ziribam na thagar pa phongdorakli ngasi Ziribam gi Babu Parada leiba JNN office ta pangthokiba paugi mifam amada committee asigi convener N Dharmendra na paumi sing da phongdorakpada Ziribam dagi Imphal fauba exam thanana bachat pa matamda lambi thong amadi leifam chapam gi khudong chadaba kaya leibana haukiba numit kharani gi mamang dagi TET exam center Ziribam da PB naba mari lenaba sing da takshin duna lakpani loinana exam asibu Ziribam da center PB naba hotnabada mating chauna pangkhiba Manipur Food Industries Corporation Limited ki Vice Chairman K. Sarat Kumar Busu mahak na thagat pa phongdorakhi Board of Secondary Education Manipur ki Chairman Controller of the Examination Sina Singba Singsina Akhoi ki awaba Ziribam ki khudong chada ba kya si khanbiro madungda hairiba center se Ziribam da bibiduna Ziribam da ki paper 1 sida
224 ꯑꯗꯨꯒ ꯄꯦꯄꯔ 2ꯗ 161 ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯗꯨ ꯀꯣꯛꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯖꯤꯔꯤꯕꯥꯝꯁꯤꯗ ꯁꯦꯟꯇꯔ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ TET ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯦꯟꯇꯔ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯖꯤꯔꯤꯕꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯧꯕꯤꯃꯟ ꯈꯪꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯧꯖꯤꯛꯇ ꯐꯪꯕ ꯄꯥꯎꯗ कोकोमीना संगाई फेस्टिवल बॉयकॉट तवी तौदे हाइबा तंग ताबा अमा मियामदा खंगहंदबा तारगदी कोकोमीना चंगसिलकपा खोंजंग अमता सरुक यारोय हाइना थांगमैबन यूनाइटेड क्लब के प्रेसिडेंट प्रताप लैशांगथेमना फोंदोक्रे वाफमसी कंजाबी लंपाकता पांगथोखिबा पाउमी सिंगा उनाबा अमदा फोंदोखिबनी महाकना मखा ताना हाई कोकोमीना अथुबा मतमदा मियामदा लोटसिंदुना थमलिबा वाफमसिंग खंगहंदबा तारगदी थांगमैबनगी मियामना कोकोमीगी खोंजंगसिंगदा सरुक याररोय हाइरखी खोई संगाई फेस्टिवल के बॉयकॉट हंदुए हाइबगी मतंग अमा चेरोल अमा थो मतुंगदा अमुक अखोइगे मदु थो मतुंगदा अमुक हंदोक्ट्री अखोइ ऑफिशियल ओइना थोक्तेन हाइबा थोक्ट्रगसु मदुगी चेरोल याना चेरोल अमा इनरबा मतुंगदा मदु प्रेस फौ योरेना अखोइ खले प्रेस तगी अदगी लोइनबक वायरल ओरे अदुगी पोतु अमुक यानदेना हाइरकपदु लेबाक मयाम लेबाक सिदा लेरिबा प्रजासिंगसे यामना अखोइगी याम पंगबा अमदा हाइबगदोना सोइग्रगदी सोइरे लानग्रगदी लालेना हाइबहयोगुनेना फगने खले अदुगा कोकोमीना दा लुसिंगी बिसिंगना लेबाकसे मोइना लोइनबक अखोइना हाइरदि लोइ यागदबनि हाइबगी मोंग अदु ताहानिंगदे अखोइगी थाइम यूनाइटेड क्लबना मसिबो लौजरिबा रोल अदुगा लेरिबा प्रजासिंग थाइमदा लेरिबा प्रजासिंग मणिपुरदा लेरिबा प्रजासिंग लोइना वागिबा गाक्तनी अमन अमा हेनबा नति थाइम प्रजासिंग मयामसे अखोइगी नोंग मरक्ता रैली सटखिबा मयाम अमा अखोइ कौथोक्तना खोतना फमिनगिबा मयामदो अहल लमनसिंग मयामदुना अखोइदा मथंगदि हाइरकनु कोकोमीना सिमा सिलको मतमसे हाइरकनु हाइना अखोइदा अचौबा सैफु अमा प्रजा मयामना पिरइबसी येंगगा अखोइना मसी अथुबा मतमदा सेंगदो होद्रगदि अखोइना मथंगदा करिगुंबा अखोइ लेबाकी ओबि इशू यावबा मतमदा अखोइना हाइबदा प्रजासिंग थाजर रोई खनबदगी अखोइ ngasi मैम ममांगदा अखोइ हाइजबनी कोकोमीना लेबाक मियामदा चपचाबा मदुगी मखोइना तौरिबा थबकसिंदुगी चपचाबा खंगहलमदा तारगदी मतुंगदा कोकोमीना संगसिलकपा खोंजंग अमता अखोइ सरुक यारोय मोइना चपचाबा मा अखोइदा मैम लेबाक मियामदा खंगहंदबा तारगदी संगाई फेस्टिवल येथोक्तबा लोइनबा लोइमग याय मणिपुर चीफ मिनिस्टर गा वरी सानबा केसु कायदे लेबाकसिदा मोइना यानबा पुरकपिबा केसु कायदे अफबदुनी अखोइदि लेबाक कायदबदुनी तौदबु यानरिबदु सिबौदी यानरे सिबौना स्वाइबौगी मतंगसि यानरे हाइबदु प्रजा मयामदा खंगहलमगा मखोइना यानरकपदा केसु कायबा लेते अदु नतना सोंग खंगनदना मोइ मंगा तरान हेक्ता यानरेना तौरगा प्रजा मयामना तिंगिबा अवाबा मयामदु कयमता खंगदना प्रजा मयामगी अयाबा यावदना मोइना दालौना हेक्ता डिसिजन अमा तौरकांदा थोगा होजिना अमु अखोइ ऑफिशियल इन लाउथोक्ते कायबा यामना पंगबसिबसे मसि मतुंगदा कोकोमीना तौदबा फै थाइमन यूनाइटेड क्लब थाइमन कोलिबा जगाददि कोकोमीना कौरकपा व एजिटेशन दा अखोइ सरुक यादबा हाइबा फिरबतो अखोइ लौजरे मखोइना लेबाकी ओइबा लेबाक मयाम ममांगदा मखोइना तौगिबसिंगदो असोइबसिंगदो मयामदा चपचाना खंगलबा मतुंगदा मखोइगा यानबा पोरा मतुंगदि अखोइ यागनी नत्रगदी बौदी अखोइ सरुक यारोय हाइबसे अखोइ मीडियागी ममांगदा अखोइ थमजरी थाइमनगी प्रजा मयामनासु मतुंग तारकपदा अखोइ लेबाकी सक्तम कायदबगी मतंग लाबदी थांगैबनगी ओइबा फिरब लौरकनी चपचाना मदु अखोइजु थेंगनबा सेम साजरी अदुना करिगुंबा हौजिक थांगैबनगी यूनाइटेड क्लबना यानबा मदु लेबाक मयामदा कोकोमीना खंगक्ट्रिबौदी थाइम यूनाइटेड क्लबना लाउथोक्ट्रिबौदी कोकोमीना करिगुंबा चंगसिलकपा खोंजंगदा सरुक अमता यादनबा अगी थाइमनगी प्रजासिंदा अपील तौजरी इम्फाल वेस्ट डिस्ट्रिक्ट की लमफेल पुलिस न कोनबा लांजिंगदा लेबा CRPF गेट मनाक्ता होंडा एक्टिवा अमा ngarangdagi khamduna leibadagi bom leire haiduna मिया मिपाइनरुरे इम्पैक्ट न्यूज़ न फंगबा पाउदा गाड़ी अदु ngarang numidang pung 8 rom taba matamda CRPF की ड्यूटी ताबा पर्सनल सिंग अदुना खामदुना लेबा थेंगनरखिबनी CRPF की पर्सनल सिंग अदुना ngasi ayu ड्यूटी थोलकपा matamdasu खामदुना लेरंबदगी बम ओइरंबा याय हाइदुना पुलिस ता पाउ पीखी मफम अदुदा पासोई पुलिस स्टेशन की OC अमसुंग लमफेल पुलिस की कांगबु अमा लाक्तुना येंगसिनकी तुंगदा मणिपुर बॉम्ब स्क्वाड की टीम अमा लाक्तुना येंगसिनबदा बम ओइरमदबदगी गाड़ी अदु लमफेल पुलिस ना लौखटख्रे इम्फाल उख्रुल लंबी की लितान पुलिस स्टेशन कोनबा संगाई कुकी विलेज की लंबी की मताइदा बोम अमा लेरमले बोम अदु ngasi ayupung 3:30 रोम ताबा मतमदा 19 सुबह असम राइफल्स की लितान पोस्ट की पर्सनल सिंगना रोड ऑपरेशन पेट्रोल आरोपी चटलिंगैदा थेंगनरखिबनी हाइरी बोम लेरे खंगबदगी इम्फाल उख्रुल लंबी ngaihaki oina thingzinduna थमलबा मतुंग पुंग 8:90 रोम चटपा मतमदा असम राइफल्स की बॉम्ब स्क्वाड टीम लाक्तुना असोय अंगाम यावदुना लौथोकलबा मतुम मफम अदुगी
चिंखोंदा पोखाइहनखी। Churachandpur district ki manung chana leiba ke Nivangphai village ta ngasi ayuk nupa amagi asiba hakchang leiramle hakchang adu ngasi ayuk pung 5:30 taba matamda Saidan village bridge ta tainaba ke Nivangphai village ta taduna leiramba mafam adugi miyamna thengnarakibani loinana leikidraba miyoi adu Saidang village tagi leikidraba Songshavungi machanupa Langatlet chahi kuntra mapani hairi hiramasigi matangda Churachandpur police na case ama register tautuna thigatpa hokre hairi Thobal police station ki manung chanba Thobal Laishang Them wang matabadagi Okram Bidyarani Devi gi misiga mari lenana mahaki mapuroiba Sanayai jail da thazinkre Laikidrabi asigi misida Chennai hairiba Sanayai mangasi CJM Thobal gi court ta puthoki court ta purakani haibagi pau fangbadagi misi asigi mayokta semkiba JAC na luchingduna miyam amaga loinana court ta thomjilaki court complex aduda miyam aduna nupi hatpa nupa bail piba yaroi matik chaba chairak piu matu hatpa nupa miyam da sinau haiba kholau kya lauki court irang hauram laba matung miyam aduna Thobal DC complex ta amuk thomjinki miyam adubu gate ta police na thatlaba matung laikhidrabigi apokpi mama yauna miyoi manga DC ga unaki amadi memorandum amasu pishinki DC ga JAC ga unaba aduda Bidyarani gi hakchang nupi mayumda sinaragani haibagi thajaba piraki hairi ningsingba yabadi Bidyarani tha asigi tang 19 amadi 18 gi lonaba hingda masagi mayumgi kada thauri yanduna yamna chingnaningai oiba maongda siramkhibani IGP Manipur amasung Nagaland sector ki makhada leiba 109 battalion CRPF na chathaba civic action program gi manung channa ngasi Senapati district ki mau gi manung channa leiba miyam da solar lantern sing yen thokre ngasi fauba electric ki mangal fangdana leirakliba district asigi mau gi manung channa leiba Songshong Kalinamai Rabunamai mau village ki miyam da solar lantern sing adu commandant Vinod Kumar amadi deputy commandant Vinod Sawant na sinduna yen thokibani Thingom Tarun Kumar na iba ariba Manipuri sahitya da tragic sense haiba mingthonba naina waring lairik ama phongkre Progressive Writers Association Manipur chapter na sinduna All Assembly Road ta leiba Hindi Parisat ta pangthokiba lairik phongbagi thauram aduda School of Humanities Manipur University gi Dean Chungkham Yashavanta Progressive Writers Association Manipur chapter gi President Laimujam Ramesh Chandra amasung former Dean School of Humanities Manipur University Polem Nabachandra na chingbana Chief Case President amasung Guest of Honor oina sarukyaki Loinana Lilong Haurebi College ki Assistant Professor Dr. W. Kumarina Lairiki Maram da wangangki Hauzik sanabagi pauda Tarahumdoi suba Manipur Polo International da India Polo Team B Manipur amasung England Polo Team ani mai pakre ngasi Imphal gi mapal kangjebung da sanakiba Polo International asigi manga suba league match aduda India Polo Team B Manipur gi sanaroi T Ice Jacob T Pradeep Kumar amasung P Ojitna Panjil ahum Aich Abung Khuman na Panjil ani aduga Laisemba Takhelambam na Panjil amaga chantuna India Polo Team A bu yamna lakchana Panjil taranithoi ahumda maithiba piki Match asida maithi haurabai India Polo Team A gi Panjil ahum aduna Samir Chaudhuri na Panjil ani aduga Vijay Singh na Panjil amaga chanbangamki Chathariba Polo International asigi ngasi sanakiba taruk shubal liktana England Polo Team na France Polo Team bu Panjil taruk manga da maithiba piki Match asida maipakraba England Polo Team gi sanaroi George Amorna Panjil ahum aduga Chris Crawford Ben Ailey amasung Will Smith na Panjil amamam chankibaga loinana maithi hauraba France Polo Team Panjil manga aduna Romel Derox na Panjil ahum amadi Climax Gosent na Panjil ani chanki Manipur Horse Riding and Polo Association sinduna pangthokliba polo tournament asida England USA France
India Team A amadi India Team B na sarukyari hayeng polo international asigi sanagadaba taret suba ligta India Polo Team B Manipur amadi USA Polo Team ga Nipan suba ligtana India Polo Team A amasung France Polo Team ani lamba taunaragani. Tarit Suba State Level Senior Men's Hockey Championship ta Hockey Union Lairik Yengbam Laikai amasung YCCIC Kontha Halup ani mai pakre ngasi Khumalampak Sports Complex ta laiba Hockey Stadium da ngasi ayuk sanakiba Hockey Championship asigi ani shubalikta Hockey Union Lairik Yengbam Laikai Sanaroi Rikna Panjil Mari Kingshan amasung Herojitna Panjil ani aduga Samikant amadi Sureshna Panjil amamamga chanduna MLIGU Langthabalbu Panjil Tara amada maithiba piki match asida maithi hauraba MLIGU Langthabalgi amata ngairaba Panjil aduna ke Sajinna chanba ngamki Chatharakliba championship asigi ngasi nungthil sanakiba ahum shubaliktana YCCIC Kontha Halupna KISAC Khongmanbu Panjil manga ahumda maithiba piki match asida maipakraba YCCIC Kontha Halupki sanaroi ke Deveshona Panjil ahum aduga W Suresh amasung Y Shyamchan anina Panjil amamamga chankhibaga loinana maithi hauraba KHAC Khongman Panjil ahum aduna ke Hira M Premchan amadi N Momona Panjil amamam chanki Manipur Hockey na sindhuna chathariba Senior Men's Hockey Championship asida Manipur gi tongan mafam singdagi lakpa team tarukna group ani thokna khaidoktuna sarukyari hayeng championship asigi mari shubalikta SYUC Kongba Uchikol amasung KISAC Khongman ani na lamba taunaragani The Juvenile Club Tera Sapam Lairak Amadi Khurkhul Youth Club Khurkhul Awang Laikai Anina Ahum Suba SIs Mani Sharma Memorial 3rd Division Football League ki final da lamba taunaragani hairi Imphal West District Football Association ki micheng makhada chathariba league asida team tarama thoina sarukyaragani hayeng nuthil KYC Khurkhul Awang Laikai ki sanabungda sanagadaba football tournament asigi final match aduda Sekmai Assembly Constituency ki MLA H Dingo amadi Amfa ki President M Ratan Kumar ga loinana lamdam adugi masak nairaba miyoi kayana sarukyaragani haina IWDFA gi cherol amana khanghalakli Kunmari Suba Winners Cup Thangjam Birachandra Maipakpi Football da DSA Longpi Sugnugi team ama oiriba LYGSEDA Maipakre ngasi jatharakliba Kunmari Suba Winners Cup asigi yumbu oiduna Kopijang Ground Sugnuda DSA Longpi Sugnugi team ama oiriba LYGSEDA na away team ama oiriba DSA Sadar Hills ki JSYCbu Panjil ani sinoda maithiba pibangam ki match asigi kunthani panamadi humpumanga suba minute singda DSA Longpi Sugnugi team ama oiriba LYGSEDA gi sanaroi S ngamjingau amasung T Thangkhalen anina Panjil amamam chanba ngamki ngasi sanakiba team ani asina thasigi tangkuni panda DSA Sadar Hills ki team ama oiriba JSY Shina Yumbu Oiraga Thomas Ground Kangpokpida away team ama oiriba DSA Longpi Sugnugi team LYGSEDA lamba taunaduna All Manipur Football Association ki meeting makhada chathariba Winners Cup asigi semi final changba team ama oinanaba akanba moongda lamba taunaragani Aroibada bulletin asi headline samhana miyamda thamjari Transparency amadi accountability puraknabagi pandamda Manipur government ki department sigi manungda ahanba oina Health Society Manipur ki Digital Workplace Solution E-Office Health Minister L. Jayanta Kumar na launch tawkre Ahongba kharaga loinana bosemna lauba High School Living Certificate Examination 2020 February gi tang 13 gi pangthok lagani haina Bosem gi chairman su oiriba Education S ki director PH Kiran Kumar na lauthokre Kokomi gi Thomi Singh Imphal thadokre Amit Sahana pirakpa paukhum gi matung inna Kokomi na miyam ga tanaraga tang taba warip laugani haina Kokomi gi media coordinator Jitendra Ningombam na phongdorakle Naga Peace Toki Warishin Lakdringaida Zuland Territorial Council PU Haiduna demand taurakle Churachandpur District ki tongan mafam singda Zo Furup ki miyam na achoba khongchat amanga si chatkre
अमसुंग लमदम असिदा लेप्तना चथरिबा रेप केससिंगदा लालहौलुपसिंगना खुद थिंजिनबिगनु हाइना Women's Action for Development Board के प्रेसिडेंट सोबिता मांगशा ताबमना अपील तौखे।